ꯆꯥꯝꯕꯗꯁꯨ ꯀꯣ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯃꯆꯨꯁꯦ ꯃꯨꯁꯤꯟ ꯃꯨꯟꯅ ꯇꯥꯔꯛꯏꯅꯦ ꯑꯁꯤ ꯀꯩ ꯃꯥꯜꯂꯤꯁꯤꯅ ꯖꯤꯡ ꯉꯥꯒꯤ ꯃꯊꯤ ꯃꯥꯜꯂꯤ ꯅꯨꯡꯁꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯡꯉꯨꯅꯤ ꯀꯤꯖꯗ꯭ꯔꯥ ꯀꯩꯅꯣꯝ ꯃꯥꯜꯂꯦꯕ ꯑꯩꯗꯤ ꯔꯤꯌꯦꯜꯗꯒ ꯎꯕꯁꯤ ꯀꯩꯅꯣ ꯃꯄꯥ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯃꯄꯥ ꯀꯥꯏꯅ ꯑꯩ ꯍꯥꯏ ꯃꯁꯤ Hi everyone, welcome back to my channel. mayam sida leiribase asigi manungda chakau yawyabako asigi chakau amugise asigi chakau amugise manipur gi pirakpani moiga thamak ta buinaba layabane ko manipur gi ado moina porapane manipur moi salu bada puna lakane ado nahan kidi thoma chali kuire abako pirakpase ado khoina dum aisu angang delivery obagi matam dwai jogani aba pirakhibase aduna le pireise kuire haifet kuire moina pirakpase ado chadana asum leiba Adi aisi dum kena chaba jara kan da chasi haidana ko ado si moi gi chasi chakhau che ko musin moi ji one musin moi si ahan ba ko dune gi first time ai gi tanate masu chadri ko koi kasar son da di sum ba yam na phang dena asa amu bi se koi son da phang do na ngau dena ko ado smai na to ba amu ba chakhau si di am pu chi gi am khau cha ja de ado ngasi try to to ne ado mayam hawi haw de su jeng si ma haw kamai to ge na khena da bra na angau chakau duga asiga khena da bra haido jenga ge asi se thonge ge kukar da kaman gar ge yam da budi tawroi do tu sin mui ubada ibam su jaw uma ta tu ne je aina sida de ba siga hanjan na thambani ba ko do mu sin mui du masak se ubada di phajade ko hawado di male kuirabara kaino manam budi yam nei thok te ado su jengani sara ka wan dog ha do ko da leire kukar siga ko khatang sumaina khatang thong ga yam na budi tawro ge mahau bagi oina ne khajik da sumaina si thong ga sangom ga to ba sa to ni si chamura ge cham tho ga pora ge aduga mayam jingune chamba su machu ji ko isi jingune ubra tu chamba su ko machu ji sumaina machu ji musin muna tara ine Chakau sih macu sih jeng tu, mayam ubi bra, macu thoi sih jeng, macu koi sih jeng. Kau kira rang sengja laga macu kok lupa doh, domai na tahu ini. Tu kan mayam ai seko asi se, hai na bani abu ko, hai di chakau sih yang nak padi kukar tak nak. Si kukar sebudi nak tak bani atau i thau tang thada ke ko tang thada resi na kai gina ai tu chakau sih heng. Koren kano da kon sih da ko na phau da na bagi ni abu ko. Kon si dan napau dan nabagi damak ta thau se putam thada bire manam di thuk le ye nushi de do mayam chakau se mulle do chakau se hangdo ba jeng jera jeng halage manung ga kamai na mong se to ba ha do jeng si manam di nushire ui ma kai no ju ki bam jawi ni musin mui ne yam no jing ni ki jadra chao ni ngau ne musin nui bo duga okhai ra ga jeng ai ge biết khबर này điều này mày am mình xin mày ông phóng cho thì kỳ mà sắc sụ vào đó biết khबर không thì anh tự muốn đi muốn làm mà à sẽ có kỳ cái hậu nó xa thì hỏng ichang pa uda sa rồi anh hai được cái nó kỳ mình cái nó xe này mà uda hai được từng gì chăng
ꯑꯗꯨ ꯃꯌꯥꯝ ꯃꯍꯥꯎ ꯇꯪꯉꯛꯑꯒꯦꯀꯣ ꯁꯤꯁꯦ ꯃꯍꯥꯎꯁꯦ ꯇꯪꯉꯒ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯖꯔꯛꯑꯒꯦ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯅꯞꯄ ꯑꯣꯏꯗꯦ ꯑꯗꯨ ꯃꯌꯥꯝꯁꯦ ꯁꯤꯒ ꯄꯨꯊꯔꯛꯑꯒꯦ ꯁꯤꯒ ꯄꯨꯈꯝꯁꯦ ꯈꯥꯏꯗꯣꯔꯛꯀꯦꯕꯀꯣ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯑꯣ ꯌꯥꯝ ꯅꯞꯇꯦꯕ ꯑꯉꯧꯕꯗꯨꯅ ꯍꯦꯟ ꯃꯥꯜꯂꯦ ꯅꯞꯄ ꯑꯩꯈꯣꯏꯔꯣꯝꯗ ꯐꯪꯕꯗꯣ ꯑꯉꯧꯕꯗꯨꯅ ꯍꯦꯜꯂꯦ ꯅꯞꯄ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯅꯞꯄ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯎꯕꯗꯀꯣ ꯌꯥꯝꯅ ꯆꯅꯞ ꯂꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯣꯡꯕꯗ ꯇꯧꯏꯔꯥ ꯁꯤꯗ ꯂꯩꯔꯦ ꯃꯆꯨꯁꯦ ꯃꯁꯛꯁꯤꯁꯦ ꯑꯃꯨꯛ ꯀꯤꯖꯗ꯭ꯔꯥ ꯀꯩꯅꯣꯝ ꯃꯥꯜꯂꯦꯕ ꯑꯩꯗꯤ ꯔꯤꯌꯦꯜꯗꯒ ꯎꯕꯁꯤ ꯀꯩꯅꯣꯝ ꯃꯥꯜꯂꯤ ꯐꯣꯇꯣꯗ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏꯅ ꯇꯧꯏꯕ ꯈꯪꯗꯦ ꯑꯁꯤ ꯀꯩ ꯃꯥꯜꯂꯤꯁꯤꯅ ꯖꯤꯡ ꯉꯥꯒꯤ ꯃꯊꯤ ꯃꯥꯜꯂꯦ ꯉꯥꯒꯤ ꯃꯊꯤ ꯃꯥꯜꯂꯦ ꯑꯁꯤ ꯏꯃꯝꯁꯨ ꯃꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯆꯠꯂꯔꯦ ꯆꯥꯛꯀꯧꯗꯨ ꯅꯛꯅ ꯆꯤꯡꯍꯜꯂꯛꯀꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯤ ꯑꯗꯣ ꯃꯍꯥꯎ ꯇꯪꯉꯒꯦ ꯁꯪꯒꯣꯝ ꯂꯩꯔꯦ ꯑꯉꯥꯡꯒꯤꯗꯤ ꯃꯥꯒꯤꯗꯤ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯍꯥꯞꯄꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯂꯩꯔꯦ ꯑꯅꯤꯁꯤꯒ ꯇꯧꯔꯒ ꯍꯥꯞꯄꯒ ꯆꯥꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯌꯦꯡꯅꯤ ꯌꯥꯝ ꯃꯨꯠꯁꯤꯠ ꯅꯣꯏꯅꯤꯕꯣ ꯏꯆꯥꯅꯨꯄꯥꯅ ꯁꯤꯕꯨ ꯉꯥꯒꯤ ꯃꯊꯤꯔ ꯑꯩꯒꯤ ꯆꯥꯃꯁꯇꯤ ꯍꯥꯞꯄꯣ ꯃꯤꯒ ꯍꯥꯞꯄꯣ ꯁꯤꯒ ꯆꯥꯏꯔꯛꯑꯣ 시제 많이 이제 다 빼시네. 까이노, 자오. 너것도 다 먹구나. 야, 뭐죠? 까이 하이노네. 아이 소원이 하고. 아이 까리는 고 자도 된다. 너가 하기로 시기다. 하베 지금 하베. 주다? 내가 좀 하면 돼. 짬 좀 한. Ai con thả bắc. 짬 잡으면? Ja ta bố đẹp à? 좀 하고도 이거 그냥 봤는데. 이거. 나빠 그냥 와네. 얘들아. 까이노시. 그냥 성공 powder 사와요. 이제 또 이제 하고 성공 powder 나이도 이 진짜 진짜 하고 소리야. 우리 한이 나래. 꼭 들어 주셨네 이거. Đăng 난 짜네. tăng. 성공 하빠가 짜우가. 필터를 하. 너무 필터. 성공 하빠가 짜. 성공 그만 하면 너 성공도 동안에 타고. 난 tàu đôi nâng từ sao đôi nhỉ cầm cứ hàng là sao mà với xong một tàu thật đấy hả bỏ 성공 하빠를 짜. Chồng nó không một ý nó ủi từ đấy tôi mới xong rồi nó còn cho nên rồi 성공 하빠지 마야마 하본다. cũng chồng này. cha bây giờ ấy anh ăn của con nấu thì mới biết hào không được khác rồi kia nó đông sai rồi đó rồi tháng 2 đông sai lại hay chú người ta mua ngoại mà trên gì cũng tự ông chân người ta có mua ngoại nhưng mà chú chính là đấy CDA 좀 하고 잡혀도 시중 많이 잡혀 CDA 좀 기본 말고. 지금 많이 하고 하냐 잡혀 많이 하고 그래봐 알았어 잔인 줄 알아. 엄마도 남 싸우기 전에 또 짜비 봐 하이. 이거. 나도 비버 저 친구 무슨 또 그래 아까 나 움직여 뭐 빠져 그래. 이거를 난 이거 하나 들어 엄마 빠가 아니야 이 하얀 판 맛이 뭐 빠져 그래 ꯃꯔꯛꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯆꯥ ꯇꯣꯝꯕꯁꯦ ꯃꯈꯨꯠ ꯆꯨꯞꯄ ꯌꯥꯝꯅ ꯍꯩꯅꯔꯤꯕꯀꯣ ꯑꯗꯨꯗꯒꯤ ꯅꯨꯡꯗꯥꯡꯗꯒ ꯃꯥꯁꯦꯀꯣ ꯃꯕꯨꯛꯀ ꯂꯥꯝꯃꯛꯑꯀꯥꯟꯗꯗꯤ ꯃꯈꯨꯕꯤꯒꯥꯁꯦ ꯍꯦꯛꯇ ꯐꯖꯅ ꯍꯥꯎꯅ ꯆꯨꯞꯊꯈ꯭ꯔꯄꯣꯠꯅꯤ ꯃꯈꯨꯕꯤ ꯃꯆꯥꯁꯦ ꯅꯝꯁꯤꯜꯂꯒꯅꯦ ꯑꯗꯨꯗꯒꯤ ꯆꯨꯞ ꯆꯨꯞ ꯂꯥꯎꯅ ꯆꯨꯞꯇꯣꯔꯤꯕ ꯃꯥꯅ ꯃꯈꯨꯠꯁꯦ ꯆꯨꯞꯄ ꯌꯥꯝ ꯍꯩꯅꯔꯦꯕ ꯍꯧꯖꯤꯛ ꯍꯟꯗꯛꯀꯥꯟꯁꯦ ꯃꯥꯁꯦꯀꯣ ꯃꯈꯨꯠꯁꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯁꯤ
ꯆꯨꯞꯊꯣꯛꯇꯅ ꯃꯥꯅ ꯃꯈꯨꯠꯁꯦ ꯂꯣꯏꯅ ꯃꯇꯤꯟꯅ ꯂꯣꯏꯔꯦ ꯆꯨꯞꯀꯅꯨ 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 ꯆꯨꯞꯀ ꯍꯣꯜꯂꯤꯁꯤ ꯌꯦꯡꯉꯨ ꯃꯀꯣꯛꯀ ꯍꯣꯜꯂꯤꯁꯤ ꯌꯦꯡꯉꯨ ꯃꯀꯣꯛꯀ ꯍꯣꯜꯂꯤꯁꯤ ꯌꯦꯡꯉꯨ ꯀꯩ 이씨, 막 그러니 이제 부살라 마나 하나 떠나 쭈빠지디 가 ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯑꯃꯅꯤ ꯈꯔ ꯖꯤꯡꯕꯤꯔꯨꯒꯦ ꯍꯥꯏꯅ ꯕꯖꯥꯔ ꯆꯠꯀꯦꯅ ꯇꯧꯔꯤ ꯃꯃꯥ ꯃꯥꯏꯁꯦ ꯁꯣꯟꯗ ꯂꯤꯊꯣꯏ ꯂꯤꯊꯣꯏ ꯇꯧꯏꯁꯤꯌꯣ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯕꯦꯒꯇ ꯄꯣꯠꯁꯜꯂꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯆꯠꯂꯨꯔꯒꯦ ꯐꯨꯔꯤꯠ ꯀꯩꯅꯣ ꯃꯥꯒꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯃꯅꯤ ꯈꯔ ꯑꯣꯂꯥꯡꯊꯥꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯂꯥꯡꯊꯥ ꯃꯇꯝ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯖꯤꯡꯕꯤꯔꯨꯒꯦ ꯕꯖꯥꯔꯗ ꯀꯣꯏꯔꯨꯁꯤꯀꯣ ꯀꯣꯏ ꯇꯧꯔꯨꯁꯤꯀꯣ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯖꯥꯔ ꯌꯧꯔꯦ ꯑꯗꯣ ꯗꯨꯀꯥꯟꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯨꯔꯤꯠ ꯑꯃꯅꯤ ꯈꯔ ꯂꯧꯕꯤꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯑꯗ ꯁꯤꯗ ꯂꯩꯔꯦ ꯄꯤꯡ ꯀꯂꯔꯒ ꯕ꯭ꯂꯨ ꯀꯂꯔꯒ ꯑꯃ ꯇꯧꯔ ꯂꯧꯕꯤꯔꯦ ꯇꯨꯄꯤ ꯁꯤꯝꯁꯨ ꯂꯧꯕꯤꯔꯦꯕꯀꯣ ꯅꯨꯡꯁꯤꯃꯟꯗꯅ ꯇꯨꯄꯤꯁꯦ ꯎꯕꯗ ꯑꯩꯗꯤ ꯉꯥꯎꯗꯅ ꯏꯆꯥꯁꯤꯡꯒꯤ ꯂꯧꯕꯤꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤꯁꯨ ꯃꯥꯒꯤꯁꯨ ꯇꯨꯄꯤ ꯑꯃ ꯂꯧꯕꯤꯔꯦ ꯑꯗꯨꯅꯦ ꯑꯗꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯜꯂꯦ ꯌꯨꯝꯗ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯦ ꯇꯨꯄꯤꯁꯦ ꯎꯞꯄꯗꯒꯤ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯐꯤꯁꯤꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠꯁꯦ ꯁꯤꯠꯄꯅꯤꯅꯀꯣ ꯃꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯈꯟꯖꯟꯕꯤꯔꯤꯕ ꯑꯩꯅ ꯃꯃꯤꯠꯁꯦ ꯍꯧꯖꯤꯛꯇ ꯄꯥꯡꯊꯣꯔꯛꯏ 이씨, ꯃꯌꯥꯝ ꯑꯩꯈꯣꯏ SBI ꯕꯦꯡꯛꯇ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯛꯏ ꯁꯝꯒ ꯂꯣꯏꯅ ꯍꯦꯜꯃꯦꯠ ꯎꯞꯄꯁꯦ ꯁꯨꯡꯐꯪ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯇꯨꯄꯤꯁꯦ ꯌꯦꯡꯉꯨꯅ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯅꯨꯡꯁꯤꯗ꯭ꯔꯕ ꯁꯤꯕꯨꯗꯤ ꯌꯦꯡꯉꯨꯅꯦ ꯃꯇꯨꯝꯅꯤ ꯃꯥ ꯉꯁꯥꯏ ꯇꯨꯝꯕꯗꯨꯅ ꯃꯥꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯁꯦ ꯁꯥꯁꯨ ꯁꯥꯏ ꯑꯣꯂꯥꯡꯁꯨ ꯑꯣꯂꯥꯡꯈꯠꯂꯦ ꯏꯆꯥꯅꯨꯄꯥꯒꯤꯁꯨ ꯇꯨꯄꯤ ꯑꯃ ꯂꯧꯕꯤꯔꯛꯑꯦ ꯁꯤ ꯏꯆꯥ ꯇꯣꯝꯕꯒꯤꯁꯨ ꯏꯆꯥ ꯑꯍꯟꯒꯤꯁꯨ ꯇꯨꯄꯤ ꯑꯃꯃꯝ ꯂꯧꯕꯤꯔꯛꯑꯦ ꯍꯥꯏ ꯇꯧꯔꯣ ꯑꯗꯨꯅꯦ ꯃꯄꯥ ꯕꯦꯡꯛꯇ ꯆꯪꯈꯤ ꯕꯦꯡꯛꯇ ꯃꯊꯧꯒꯤ ꯆꯪꯈꯤ ꯁꯤꯗ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯆꯪꯉꯛꯑꯦꯕꯀꯣ ꯃꯌꯥꯝꯁꯤ ꯁꯤꯅꯔꯤꯁꯦ ꯐꯖꯕꯅꯤꯅꯦ ꯃꯌꯥꯝ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯑꯗꯣ ꯃꯥꯁꯨ ꯐꯖꯅ ꯋꯥꯔꯝꯃꯅꯤ ꯇꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯁꯦ ꯑꯗ ꯁꯤꯁꯦ ꯂꯩꯔꯦ ꯃꯥꯒꯤ ꯐꯨꯔꯤꯠꯁꯨꯀꯣ ꯁꯤꯒꯤ ꯍꯥꯄꯦꯟꯁꯤ ꯑꯀꯛꯄꯁꯤꯡꯒ ꯑꯗꯒꯤ ꯐꯨꯜ ꯀꯩꯅꯣꯁꯤꯡꯒ ꯂꯧꯕꯤꯔꯛꯑꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯃꯣꯖꯥ ꯑꯩ ꯃꯈꯣꯡꯒꯤ ꯃꯣꯖꯥꯁꯤꯡꯒ ꯂꯧꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯣꯂꯥꯡꯊꯥ ꯌꯧꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯀꯣꯇꯟꯅꯦꯕ ꯁꯤꯁꯦ ꯀꯣꯇꯟ ꯄꯤꯌꯣꯔ ꯀꯣꯇꯟꯕꯨꯗꯤ ꯑꯣꯏꯗꯣꯏꯁꯨ ꯑꯗꯨꯝ ꯀꯣꯇꯟ ꯇꯥꯏꯞꯅꯤ ꯑꯗꯨ ꯂꯧꯕꯤꯔꯛꯑꯦ ꯑꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯑꯂꯛ ꯑꯂꯛ ꯇꯧꯅ ꯂꯧꯔꯛꯄꯅꯤ ꯈꯣꯡꯒ꯭ꯔꯥꯎꯒ ꯐꯨꯔꯤꯠꯀꯁꯦ ꯑꯗꯨꯅ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯝ ꯃꯆꯨꯗꯤ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯄꯣꯔꯛꯑꯦ ꯑꯗꯨꯅ ꯁꯤꯅꯤꯗ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯏꯆꯥ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯍꯜꯂꯛꯄꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯕꯤꯟꯗꯤꯁꯦ ꯅꯝꯕ ꯈꯨꯗꯤꯡꯒꯤ ꯕꯤꯟꯗꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯕꯤꯟꯗꯤꯁꯦ ꯄꯪꯀꯦꯟꯗ ꯀꯦꯜꯂꯤ ꯂꯥꯏꯕꯛꯇꯒ ꯀꯩꯅꯣ ꯇꯧ ꯌꯥꯗꯦ ꯍꯥꯏꯗꯤ ꯅꯞꯄꯨꯒ ꯌꯥꯗꯦ ꯑꯝꯇ ꯑꯗꯨꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ ꯕꯥꯏ